Jawaharlal Nehru Manipur Dance Academy Imphal Gate Tribal Kabui Gate Guru Gi Post Aman Lounaba notification Thokpada Unreserved Oina Thamlakpasina Kabui Phurupta Ninghannaba Uma Oihale Hiramasi Matangda Asengba Achumba Ama Ninghannaba Governor da Memorandum Ama Pishan Krehaina Jeliangrung United Committee Manipur Valley Ki President Maibon Paumina Directly Hiramasi Matangda Ngarang Pangthokpa Paugi Mipam Amada Wahmohan Se Fundokladuna Maibon Paumina Makatana Hai Tasigi Tarada Jawaharlal Nehru Manipur Dance Academy Imphal Gate Director na Pradhan Guru Ama Amati Tuan ba Lam Singge Guru Mga Lobagi notification Ama Toklakpada Tribal Kabui Gi Oiba Guru Amagi Post Yawrakpada Reserve Oina Kabugi Mahuta Unreserved Oina Kaurakiba Ase Yamna Laibak Thibani Masina Kabui Kangluki Guru Gi Post Asige Kudong Chaba Pangba Singge Right Adu Manghale Thongasina Kabui Phurupu Miraiba Natraga Hantana Khalabra Haibagi Ninghannaba Fawale Hiramasi Matangda Academy Asige Director na Sengafam Thoi Masi Matangda Asengba Achumba Ama Ninghannabagi Damag Jawaharlal Nehru Manipur Dance Academy Imphal Gi Chairman Su Oiriba Manipuri Governor da Memorandum Pishin Krehaina Mahatma Makata Ki Yamna Maming Chalaba Kabui Naga Dance Hairagasu Sumkhanaba International National Level Ayamna Sakhangna Leva, Sigumbagi Jati, Magi Guru, Lounaba, Topa notice the reserve, Thamlakpasina unreserved Oina director na Topa, Equi the reserve post Aina, Loudaba Muhuta unreserved Harapacity, Masi Chum the Brana Kali, and Masisi not Tairagasum, Equi Kotasi Manhanba. Aduga kana unreserved haibasidi yam line khali atopa ahum dubudi kaide aduba khoigi kabui gi guru khanda sidedi khoigi traditional dance sidedi khoigi kabui gi oiba mi duga reserve thambiraga yare na khali ajumadu thambiyo kai ko bamsi thambi da batara ke di khoi legal help lo pi